Kurumjari SKTV News Sandokchari ba Manipuri pau yengbiri besibu taramnukchari ahanbada marui pau sing pangbigani. Angkul amasung kuki furup ani gi marakta lairiba thajanada basing kokhanaba pandamda Chief Minister Imam Kemsan ngasi Ukhrul District satuna furup ani gi miyoi singa unakrai. Furup Kudimakta afaba amasung phataba maikai ani leigani yanadaba sing wari sanaraga loisinggadabani haina Chief Minister Imam Kemsan phongdokrai. Rong Laubigi, Hongkong Kamari Lena, JSU Amadi Lenga Kangasi Anirak Supoina Wari Sanakre, Yanabakra Krabasu, victim family singing Mike Degi, no Manigi Matam PB Harpadagi, Subsana like Haita Abdingam Bihari. Yam Nangarang Midang, the sanction keeper Kongzang the Paulong of Mato Pantu keeper Paumida, security force na Kut Harkobo, Amzuma the Easiam Akamong the Yanin of Pondorli. Minister Amadi, Home Minister Pam Tadokadabani Hana Lauri Basi, Lenga Sina Kuki Kulai Piper Singu, now Sawan Bamadi, Strong Laubigi Togota, Sunaba Tabak Lokata Bini Hana Koko Min Hairi. Amasung, State Ashida Sakong Gas Amadi, Petroleum Production Marang Kaina Lady, Mipai Vidagi, Henzin Election Bagi Hainabi, Tadopi Haina, CFN PDG Director K. Bonona Apil Torokli. Hosing me am the pau sandong pijari. Tangkulam sung kuki furup ani gi marakta lainari ba thajanadaba si kokhanaba pandamda Chief Minister Imam Kemsan gi Ukhrul District Khongsatta tangkulam sung kuki furup ki miyoi singa unaduna wari sanakrai. Manipur lenga ke Minister amasung MLA khara yauna lenga ke official singa loinana sakhiba Chief Minister gi ngasi gi khongsat aduda Imphal Ukhrul lambida leiba tongan tongan bu khulgi khunja singa unaki. Khongsat adu gi manungsana thawai kuki khulgi khunja singna Chief Minister bu taramna oklam ki khunja singa ngaihak unaduna makhoi gi Wakat kya Chief Minister Nataki, Tangkulam sung kuki ani gi marakta thorakiba irang na maram oiraga, Kunja sing na mayok nariba khudongsa daba kya gi matang dasu Chief Minister Imam Kemsan ga tatok tasin tauki. Kunja sing gi wakat tarama matung da Chief Minister gi maike degi miyam na puning phathana leinaba khangan baga loinena lenga ki maike degi pangba yaba mateng sing pangga hena thajaba piki. Mahak su miyoi ba ama oiba maramna miyam na phawriba awa saiting adumak phawi. Furup Kudimakta afaba amasung phataba nakal animak leigani adubu misam miyam singi oinadi tangdu leitana hingba pami haibasi mahaksu khangi irangna sokhaliba si tungi mirol fawani maramaduna haurakliba mirol singi khalaga aikhoi nungsisanan hingminase maramaduna ahlu erba singna haurakliba naha singbu ningthina senaba mathau tai haina Chief Minister na phongdoki mahana mafam asidagi hankraba matungda kunja singna ising phangdabagi mayoknariba awaba si koknaba honagani haina su thajaba piki Chief Minister gi khongshad adu tangkhul singi khul oiriba sarkar phungge kunja singna su taram oktuna mafam aduda ngaihak leiduna kunja singa unaki maduda kunja singi punsi mahingna singba kayagi matangda tatok tasin tauki Chief Minister na hai Malemgi ani suba lanjau phawba wari sanaduna loishinki marambaduna haukiba thodoksin kauthoknaduna local MLA na nakalani gi marakta wari sanabagi khongtang paikhatpa mathau tai adubu wari sanaba haibisi mipum khudimaki wakalon hana phathaba sangi haina sumhana phongdoki Ukhrul District ke tongan toanba mafam ga samnagadaba sarkar phunggi thong asi saliba sai asige manungda saba hongnaba Chief Minister na PWD gi Chief Engineer da khanganki khongsat asida Chief Minister na Sangkai Sokvau amasung Ramva khul da su sangduna kunja singa wari watai sanaki Chief Minister amasung mahaki kangbu Ramva khul gi kunja singna taram opagloinena khullasigi lambi thong ningthina semjin binaba Chief Minister gi pungning singsinki Chief Minister na Ukhrul District Headquarters da yaurabada mahakpu NHIDCL ge Executive Director MS Diol yauna taram oki Maduda MS Diol na Imphal Ukhrul Desami gi lambi sengbat sagali basugi matangda mayok nariba khudongsa da kya gi matangda ningthina paudamki Project asida thengnariba khudongsa da punamak Chief Secretary ga tanaduna loishina bahonagani haina Chief Minister na NHIDCL gi timaduda thajaba piki Amaromda Ukhrul District Headquarters da Chief Minister bu District Administration Ukhrul CSO amadi toan toanba Village Authority ge mute singna mini secretariat taram okay Deputy Chief Minister Losu Dikho Tourism Minister Khuraijam Loken MLA Singamadi Chief Secretary loinana Siroi Khulda Satuna Sahi asigi Siroi Festival semgat sagali bagi matangda haktinani yangshinki mapamaduda senba sai lisingani kunmanga kuntaruki Ukhrul District ki oina Scheme for Special Assistance Investment gi makhada nauna sagat kadaba Siroi Heritage Village amasung Baxi Ground gi urep yungsu tamki any community ga ado exam jama pada exam jama ngang jing jing chan i loi pamang peaceful life loi pamang
aduna than porpa wali sara to pun ta ba to pun ti ma ta ni ngasi aina sawing bana angang singi generation sokan haloi bai baina wakal phadaraga tumi piu singi generation ni khalaga awa kya le su nusi sarana leina bai su message bi black sabadi su rang mayam se opai khalaga koi ingna nusi na sanan lai minas ko second world war se tom bokta wali su chara lo isin handa ju wali sana toba ingna tamna palu gai aina hadi hawi bodu ka thongna raga order level le initiate ta wala mai in ni ngam wali sa ko to kita makal ingna raga ko wali sa na ne di right be ni ko di wala di sai anang hore si loina karam dawani Bisnupur District ki Tronglaubi Thogdok Kamari Lenen Assem Kiba Joint Action Committee Amadi Lenga Kangasi Thogdok Asigi Matang da Anirak Suboy na Wari Sana Kray Taliba Demand Sing Piragan Harpadagi Yanaba Purakre Hairi Adubu Thogdok Asigi Victim Families Singi Maraktage Yanari Basida Nongmanini Kaktangi Matam Pibiu Harapana Final Tabading Amdrehana JSC of Tronglaubi Incident ki Co-Convener Sinam Azina Fongdorni Ngasi Anirak Suboy na JSC Tronglaubi Incident ki Mihut Kangbu Amaga Manipur ki Chief Minister ga Chief Minister Secretariat Unaduna Tronglaubi Thogdok ki Matang da Wari Sana ki JSC na mamang dagi tanduna lakpa point taret yauba demand sing lenga ki maike dagi yarak padagi JSC gina wari sanaki ba asi loinamak fulfill oire haina laure haiki victim family sing na hairiba wafum su JSC na yarba matungda lenga ka tanaraga ngasi nongmanini asida kari progress leibage haibadu yang minakisi yanarabanina asi bahaksang laugadra haina hangba wahangi pakhum piraduna hojikmaki oinadi masi sapsana haiba ngamdri haiki JSC site tagi dinga sigi wari sanari ba si loina ma koi fulfill oire hai nai koi lojare tawbatabu luisan ba yadaba final oi ba yadaba ai koi gi tangkak ama khakta victim family singi marak tagi no manini khaktak matam pibio hairak pasi ai koi JSC na chu deri yaraba matungda sarkar ga tanaraga ai koi no manini sida amkamo kari progress lai gi ai bu de kuringo na mung yem na ki April 3 ki Tronglaubi Thogdok ki mihat yaning da phongdok poina hayeng Langthabal Assembly Consultation na konba mafam singda leiba mahisang dukan amadi kaithel singda total shutdown tawrogani haina Langthabal Kendra Clubs Coordinating Committee LKCCC amadi Langthabal Kendra Maira Paivi Coordinating Committee na lauthokre pigliba angang ani yauna misam manga hatkiba Tronglaubi ki Thogdok yaning da phongdok laduna ngasi Kawa Bazar Community Hall da miyam gi oiba mifam pangthoktuna leikidraba singi photo da haikalaika tamduna awaba phongdokki Langthabal SC ke manung sana leiba Langthabal Khopum Kabui Khulgi Maira Paibi amadi Assembly Constituency SC ke manung sana leiba Maisang Singge Mahiro yauna sathakiba amadi pangthokiba thoramadu LKCCC ge General Secretary Tingbaijam Jayantana haikibada Langthabal SC ge MLA Karam Shyamna miyam gi mhut ama oina leiba ki damak kari thodang lokhrabage haiba ngasi dagi numit humni phawbagi manungda miyam da khangan gadabani kumjali singani kunhumdagi megi tang ahumdagi satharakli ba irang asi illegal immigrant singna thoan bani haiba wafam Center da khangan ba MLA Karam Shyamna ruling MLA oma oina kari thodang lokhrabage haiba miyam da khangan phamthoi NRC tawduna kanglon chumna mitop khandok laba matungda mikok thibi gi thabak sathagadabani haiba miyam gi kholaw sigi matangda MLA gi oiba kari wakhalo leibage haiba yauna tongan ba point taruk yauba memorandum ama LKCCC amadi LKMPCC gi maikede gi MLA da pisilegani haiki khonjangloi sing tan khaina ba tear gas amadi smoke bomb mob bomb sing kapagi mathakta yumlakta kapsinduna pikliba angang yauna misam miyam da asopan nanghanba thong asi yaning de haina supongdokhi Hojik waliba lengak sing asina mathong tina tawtabdagi kendra asigi manungda leiba kendra gi MLA leiba clubs organization sing asigi maigei dagi aikoi pendaba amadi aikoi kendra asigi oiba bihut ama oina leiba ki damta kari thawdang laudragoge amadi leiba ki damta kari tawtrage haiba sing masing adu yamna khanganabagi adugumba wahang tarukak ko mahagi mafamda thamjai pu matamda lagliba date 20 ga 20 April Hong Nasidagi Numi Humni Matam Pijaraga Lamdam Masigi Ladiba School Sing Amadi Ladiba Tukan Laiba Singase Ayeng Tarik Tara Nipan Asidai Koi Shutdown Jagani Haiba Asidal Lamdam Masida Laiba Koi Club Amadi Laiba School Singna Mahiroi School Punamangna Haiba Numi Asidai Biduna Thokiba Thogo Asibu Yaning Di Haibagi Koi Unity Weba Adumamba Kano
Trong lobby thogdok ta mioi manga laikidaba adubu yaninaba phongdokladuna lamdam asigi miyamna toan ba mafam kyada wakan mifam sing phangkhrei masigi manungsana Manipur awang singkhai kanba club amadi maira paibi apunba loop amadi coordinating body khuraigi minya makhada Netaji Memorial Club Thawbandong amadi awang kongpal maira paibi apun manupi loop na sinduna Thawbandong thongkhongdasu wakan mifam phangkhe wakan mifam aduga mari leinana Netaji Memorial Club Thawbandonggi President Ramananda Sairemsana hai Trong lobby Tokiba, Labok Tiba Todok Amada Pikliba Angang and Hatpada Senaba Muising, Nasi Pawling as in a pavangam Lena Traganam de Habigi Making Wafa Mamata, Miam the Pondokangam than a lady. Lamda Masida totally by Irang Asigi Marixum Wapam Kia, State Asigi MLA, Minister Singer, Center Lusing Basing the Paldam Duna, Todok Sing Asigi Matang, the Nintina Kangan Bamatai, Manipur the totally by Irangasi Atope State Amada Tolam Batarabadi, Nalinga Matamda, Lushinaba, India Langana Honarakani Haina Sumhana Makataki. Tanto ke har gadi blank fire na tragana wang gi makada kapi raga tanto piram bo eram lagadi ekoi CRPF personnel sing adu thoi ko waro bu lejaroi dabani tobudabu masidi atamdana maitai gi mathakta CRPF badale naduna kapke mata gu kapni haibse miyam na puro pir padagi nomai kapda chenari ba CRPF personnel sing adusu matik sabada ain roi dandi bibiu amadi ekoi gi laikhidraba ireisa ahumgi thongthom thopa ex gracia amadi imung manung gujadana hinjaram banina imung manung gi sarkar gi roiba thabak ama bibiu Thawdok asida ngasi phawbada madugi asengba mihatpa hairiba thawdok sida chenaba mioi hai haibusu mek singdaba phate haibusu mek singdaba thawdok miyam thokpasida koina masi akigi lairiba state ki legana parik chumba paw tambiraga masi yaribam kai athubada chap chaba reaction ulhaninge kogi wakaldadi adubu center hariba government sidi akoi north east lairiba station Manipur yauna border state oibagira irum lumdana lawdabagi mo ma khoi adum ujai adum masi yariga gi akoi mune thagalipa MLA minister even chief minister masi athubada masi raisa peace lakuna hona bi haiba wafam che ai thamjage Tronglao bida tang taruk ama ditare kilo na bagi ehingda mioi bagi lichat ki wang mada tumduna lejari bu mama machabu kuki kulai bai basinga RPG bom kapsinduna mama bu na tamchina sohanda amadi machabu na mihati na hatok ba asigi thawong asi yaningde bagi de makta khongta sanjali ba mioi farabu na central force na nongwena kaptuna hatki bagi thawong asi su yaningde maram asina lenga na thawdok asida waya bi chafajana tawbiyo aduga Manipur gi misam praja singjibu tangdu leita ba ponsi ama hinghanbiyo April 3 ki trong lobby awang lekai da kuki militant sing na bomb capsin duna pikli ba angang ani hat ki ba madi thodok adabu yaning da ba pongdol oduna khoisam or ba miamna galmonda leba CRPF camp ta thomjin bada CRPF na nongmai kap thorok padami hum leiki da ba thodok pu yaning da ba pongdok tu ngasi film forum Manipur na sinduna kaisam pat lemazam lekai community hall da wakan mipam sathakrai wakan mipam adu gamari lenana film forum Manipur gi chairman khangembam koleshor na hai Manipur lengana state force nupi lising taruk lawrgane haina lawthoki basigi manungda nupa lising ahum amadi Nupi lising ahum lauba tarbadi state asigi miyam ngak sen bada soba mating oiba yai lamdam asigi miyam ngak sen ba leiriba Central Security Force na miyam ningtina ngak sen bangam dabadagi madugi phibam ama sauna tari kuki militant sing na nongma kangdana misam miyam da landaduna mioi kya halakpa asida lamdam asibu kanjana ba thorakiba khul ngakpa kya thabak thoram sing makoigi Tabak thorom sing da center amadi state lengana tingjin kibadagi ngasi ki phibam asi oirakibane miyamna thajaba thamdraba Central Force na ngak senduna leiriba singkhong chingya sing da state force ka puna lemina handuna Central Force na tawriba thabak sing kupna yangchin hanba mathau tai haiki Diklaiba Manipur ge lona or yom se kame sina tang khajana yu ta phani am teknical in se khallaga yu ta hokragati Manipur ge singkhong chingna koi bida leiba dariba singsi pusi se ngak pang amalo tulum da la do maramaduna koi Central Force na leiba paramilitary force na leiba forcing jaga sida Manipur police Manipur rifle sing se test tawraga moi thabak sing monitor tawra ka pra han khale Trong lobby da pikli ba angang ani tamthina hat ki badu da sena ba mioi singa thu ba da faduna matik sa ba serak pi ga da bani haina purum Riam Council Manipur na taksilagli hiramasigi matang da council asigi joint secretary na thadorok pa cherola man hai trong lobby gi tamthire ba thodok adu lengana namsina ba hona roi da bani thodok adu NI da sinakre haira basu Manipur lenga ki home department am mi hat pa singa si pawa phawangam dana leri basi ikai ningai ni singi lamda lo lai tabagi mong da phone khulai pair ga sali ba singa du lengana ayaba pi begini hairoi da bagi maram leite matam sana satharakli ba irang asina maralisida ba mioi kya gi yum kai maina tumna sakrai kaya amana lanjena ga wana hingli
mara leitaba nupi angang kaya mihatina hapikre masida purum riem councilna hangingbadi pikliba angang amadi misam halga taliba demand fangadoribra haibisini mihatina hatok pikraba singamadi thiba khangdana leiriba kaya sige asu mobile fangana bahonabagi thabaksu mami samagum tawri isu asi nathairaga nasungdana leibagi phibam ama lenga ki mafamda leibugum miyamna urga lakli miyoibagi hak amadi asu mobile fangnabagi damak sangsilapa kongjang khudimakta sogatkani haina su serol sida phongdorokli ngarang singjamaida miyamna satkiba maira khongchatki pawloruba ISCOM news ki pawmi nomai kapam ibotombina mahaki yum singjamai singa makha irom leirak masin yorpada mafam aduda leiramba CRPF ki personal kharana mahaku wahong pahung tawdana khu tharki bigi thong adubo amzu amadi EGM na yaning daba phongdorle hiramasi ki matang All Manipur Working Journalist Union amzu ki president Asem Bhakta amasung Editors Guild Manipur EGM ki president Khogendra Khomdram na khujek pirga thadorok pacherolama hai ngarang ki thogdok aduda ibotombina mahak pawmini khu thagano haidana masada yauba identity card fauba security personnel sing aduda unabagi tanja fauba pikide ibotombina tonglakpa gari masa yauna mahak security personnel singduna lambida intukibane matamaduda mak helmet upamaramna koki sarukti sokhogdre hairi adubu makoina amambagi khudong sabalorga mafam khangdana purakpadagi mahaki upakpa anokki glass kaiki tungda mahak pawmini haina sakta laba matungda security personnel sing aduna amuk themjinduna mahakpu mayum phawba thilaki hairi ngarangi thogdok aduga mari lenena ngase amzu amadi EGM ki khudaki oiba mifam ama pangthoki mifam aduna thokiba thogdok adubu akanma mongda yaningdaba phongdoki pawmida security personnel singna Sathaki thong asi ngarangi thodok asi khaknate matam khargi mamang dasu kwa kethelda mathau tawriba pawmi anida CRPF ki personnel singna phurakiba laikhre leiba ki oiba isu kya miyam da marik sumba pawdam yohona bahona riba pawmi singda sathariba ka henba thong singa sikudakta lepkadabani ngarangi thodok aduda senariba security personnel singi mathakta laingana matik saba action lokhatkadabani haina su taksilakli Kokomina si minister fam thadok kadabani haina laurokliba kholao si kuki singbu naw sahonaba amadi tronglawbigi thogdok matungda lokpham thokpat thongdang ningthina lokhatabadagi na haina kokomina phongdorle manipur gi hojik oirakliba phibam sigi matangna kokomi gi IPR subcommittee gi convener na ngasi thadorok pacherolaman hai tronglawbigi thogdok matungda sangsilakpa miyam gi khongsang singda si minister fam thadok kadabani haina laurokliba sida lengakpu sogatpa amadi khudong saba launaba honaba kharana politicalize tawduna miyam gi ihosi nathaina honari amaromda lengak ki home minister su pham thadok kadabani haina lauriba sisu Tronglawbigi thodok matungda ningthina thabak tawkidaba amadi phibam adubu kumna senaba ngamdabadagini serola sina makhatana hai sinku ki narco terrorist ki lan ase India ki proxy war ase losinabagi amata ngairaba lambidi Manipur gi BJP gi lusingba amadi MLA singna nupa thona Prime Minister Narendra Modi da haigadabani makoina Manipur miyam da tawriba injustice ase ka heman khre maramaduna irang ase athubada losingadabani haibasi sapsana khangan phamthoi hairakli matang asida ekhogi politicians singda hangingbadi leibaki amadi furukki khudong tingai oiraba phibam asidagi kannaba amata ngairaba lambidi lamdam asigi political culture da maru takraba puppet politics asi thadokuna principal politics tauba khaktana oigani asumna tawrabadi India gi political injustice asi thengnaba ngamgani loinan state ama oina Indian constitution apiba Manipur gi phompham thokpa political autonomy amadi hak sing tanba ngamduna state ama oibagi ikai khunba du ngakna hingba ngamgani haina su serol sida makhatana phongdorli State asida nongmada sangdaba yadraba sakthong gas amadi petroleum gi pothoksing marang kaina leiri LPG cylinder hena lokshilaga thambagi hainabi thadokpiyo haina Manipur lenga ki CAFNPD gi director ke vonona appeal tarukli ngasi singmerong sangaphamda leiba IOCL Imphal divisional office ki conference hall da pangthokpa pawgi mifam amada director ke bobona hai State asida tangai fadana sangdaba yadraba sakthong gas ki cylinder lising tarama thoirom distributors singi khutangda nongmoda phanganba ngamle niyonggi wangmoda LPG cylinder hena loksindana ba digital booking gi matangda anoba kangnon ama sanarakpa maramna IOCL na SMS natragana interactive voice response ki khutangda online booking tawba yanamgi thabak sathari masida sunatana LPG cylinder sing consumer singda fangalibra haibasi yangsinaba consumer gi mobile number da OTP na singba verification tawbana maram warga booking amadi delivery tawbada matam sana honba ngamdabani adubu India lenga ki yathang matung ina tonganba district singi monitoring committee semduna cylinder supply tawriba outlet sing amadi distributors singa
सरप्राइज विजिट तौदुना यंगसिनबगी थबक असि ममांग था मार्च तगी सथरकली मांग मखाताना हाई हौजिक स्टेट असिदा साखथों गैस फंगनरोय हाइबगी मियामना सिंगनबा लेरिबा असिदा कंज्यूमर सिंगना गैस सिलिंडर हेना लौसिनबगी हाइनबी थादोकपियु कांगलोन चुमना बुकिंग तौरगा सिलिंडर लोबियु गैस सिलिंडर हेंजिना लौसिनबना अतोपा कंज्यूमर सिंगदा खुदोंचादब कया थेंगनरकनी इंडिया लेंगानसु किलोग्राम 15 की साखथों गैस असि जियोपॉलिटिकल इशू लेबगी मतम खरा अथिंग थमखिबा लेखि अदुबो एजुकेशन अमदि हेल्थ सेक्टर गी ओइनदि सादा सामा सप्लाई तौरी अतोपा सेक्टर खरदि सादा हुंफुगी सांगदा सप्लाई गी थबक सथरी अदुबो स्टेट असिददि साखथों गैस फंगदबगी अवाबा लेते मसिदा मियामना मिपाइबिगनो हाइना महाना मखाताना फोंदोखि गवर्नमेंट ऑफ इंडिया की मखा फजब मैनेजमेंट तौबदगी हौजिक फाउदी चैतेंग मिनिमम की स्टेट की डोमेस्टिक एलपीजी नोंबद 11,000 सिलिंडर्स मयाम डिस्ट्रीब्यूटर की थ्रू इशू तौबी प्री क्राइसिस पेरियड हैरप मानरप तौरी अखोई हानि की चांग की पिथबगी मरमसिना इशू तौबगी मोंग आईओसी चेंज लाप SMS नत्रगा IVRS सिजनरगा बुकिंग तौबगी डिजिटल मोड बुकिंग तौबसी तौद यारक्तब अदुगा मसाइगी डिलीवरी मतमदसु कोई जेन्युइन कस्टमर दा तसेंगा LPG सी पीरिब्रा हाइबसी चेक तौनबगी दमकता कोई OTP द चिंगबा सिगी दरकार लेबा मोइगी कार्ड लौबदा सिनखिबा मोबाइल नंबर दो अदुना डिलीवरी दा खितंग केनो तौब शॉर्ट ओइबसिदी अदुम चनई LPG की कस्टमर्स कंज्यूमर्स खुदिमक असिदा याम इंगना अदुमक गवर्नमेंट दा थाजब थंबिरगा रिव्यूअर सिंग दा थाजबिगनु स्टेट असिदा मतिक चाना LPG स्टॉक लेजै अदु डिलीवरी सु अकोई नॉर्मल ओइना तौजरी स्टेट असिदा LPG पुसलकपा अदु अतोपा पेट्रोलियम प्रोडक्ट्स पुसलकपा असिदा सु हुजिक फावदी करिसु अकाइबे लेते मयांग इम्फाल दलिबा प्रभावती कॉलेज के गवर्निंग बॉडी कांगलोन चुमना सेमनब फेस ओना होनरिगे चेरक असिदा ngarang कांगलोन की वांगमदा कॉलेज असि गवर्निंग बॉडी सेमलम ले हाइना फेस ओना यानिंग द फोंदोरकले हिरमसिगी मतंगदा फेडरल स्टूडेंट्स ऑर्गेनाइजेशन कांगलेपाक फेस ऑफ के एजुकेशन अमसुंग लाइब्रेरी के सेक्रेटरी न थादोरक पचरोल मन हाई कॉलेज असि के प्रिंसिपल असि कुमजाली सिंगनी कुनमंगा के दिसंबर के तांग 10 दा थबक तगी पोथाखरबने मणिपुर यूनिवर्सिटी ने लौबा ग्रेजुएशन की सेमेस्टर एग्जाम सिंग फाउबा कॉलेज असि के प्रिंसिपल लेत्रे हाइदुना मणिपुर यूनिवर्सिटी की एग्जामिनेशन कंट्रोलर अमसुंग डायरेक्टरेट ऑफ यूनिवर्सिटी अमसुंग हायर एजुकेशन की डायरेक्टर का पाउ फोनदुना मणिपुर यूनिवर्सिटी दगे ओजामा ओसी ओइनबा मिहु थादुना कॉलेज असिदा एग्जाम पांगथोकी मतम असिदगे कॉलेज असिदा प्रिंसिपल लेते हैबसी डायरेक्टर न खंगलबने अदुबो कॉलेज असिगे हानगे एक्सटेंसु तौदबा प्रिंसिपल अमना खुजेक पिदुना इनवाइट तौहंदुना मीटिंग कौरगा डायरेक्टरेट की म्यूट अमदि मणिपुर यूनिवर्सिटी दगे लाकपा म्यूट अनिना खुजेक पिरगा मियोय 13 न साबा कॉलेज असिगे गवर्निंग बॉडी सेमकी मरमदुना हुरालोनादा सेमकिबा कॉलेज असिगे गवर्निंग बॉडी अमुखना येंगसिंदुना नहोना सेमनबा डायरेक्टरेट ऑफ यूनिवर्सिटी अमसुंग हायर एजुकेशन अमदि मरी लेनबा सिंगदा होनगदबने करिगुम वाफम असि थौसादरबदि कॉलेज असिगे महिरोय सिंगी खलगा फेसोंना पाइखलकपा थबक थोरम सिंगदा थोरकपा अफफतगी टेक्साक पुनमक सेनरी बसिंगना पुगदबने हाइना सेरोल असिना मखा ताना खंगलगली सुरसानपुर अमदी फेरजोल डिस्ट्रिक्ट सिंगदा लांजनर किबसिंगी OMSSD अमदी नबसागी क्विंटल लिसिंग निपान गा सहुमलोम हेनबगी सेंग मांगखिबगी मतंगदा यूनियन होम मिनिस्टर ना अवांग थाकी इंक्वायरी तोबियो हाइना पीपल्स एम्पावरमेंट नेटवर्क पेन तक्सिनख्रै हौकिबे अप्रैल 13 दा पेन यूनियन होम मिनिस्टर दा थाकी बसेरोल अमदा लांजनर किबसिंगी लेंगाना पिफम थोकपा OMSSD अमदी नबसागी सेंग सिंग असि लौरिब्रा सिंथोक सिंसिन तौरिबा अमदी येंथोकपगी थबक थोरम तौरिबा सिंगी मथक्ता अवांग थाकी इंक्वायरी तौदुना कुमजाली सिंगनी कुनुमदगी मेदगी थोरकिबा इरांग असिदा लांजनरक्तुना सुरचानपुर अमदी फेरजोल डिस्ट्रिक्ट अनिदा हुजिक रिलीफ कैंप सिंगदा अवाब खांगलिबा इमुंग सिंगी चौराना क्विंटल लिसिंग निपान सहुंगी सेंग सिंग थिगतुना फंगनबियो हाइना सेरोल असिना पुनिंग सिंसिनकी कुमजाली सिंगनी कुनुमदगी मे अहुमदगी इरांग थोखरबा मतुंगदगी सही अहुम असि लांजनर किबा सिंग रिहेबिलिटेशन निंगथिना तौदना सिक्युरिटी लेतबा हिंगदबा अमदी हिंगबदा मथौ ताबसिंग अमदी मरु ओइना संग चानबगी अवाब मायकनरे मरु ओइना नेशनल फूड सिक्युरिटी एक्ट अनपसा अमदी ओपन मार्केट सेल स्कीम डोमेस्टिक OMSSD गी फमफम थोकपा साक्तुंग सिंग फंगदबदगी अमदी यंथोकपदा सममनब क्या लेरकले स्कीम असि सुरसानपुर अमदी फेरजोलदा लांजनर किबा सिंग अमदी इमुंगी अवाब सिंगदा अखनना पीबा रिलीफ अमदी बेनिफिशियरी सिंगदा यहनबगी महत्ता मसिंग यामलब पोलम सिंग लाना सिजनखरबरा नतरगना ब्लैक मार्केट सखरबरा खंगद्रै मसि पुनमसि कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन डिपार्टमेंट अमदी ट्रांसपोर्टर कॉन्ट्रैक्टर्स सिंगी मरक्ता मांगखिबा ओइगने हाइना मराल सिरी हिरम सिंग असिगी मतंगदा
yengsinbinaba toan toanba relief camp manga da leiba lanjaner kiba singdagi mioi samaga kuntra henmana Surachanpur district ki DC da hokiba March 19 da aiba serol amasu pisin krai lanjaner kiba singna haibada lengana lisingani kunma ge November amadage sana kiba direct benefit transfer system amana mioi amada nomage lupa maripu mari pigani haikiba adusu piba ngamkidabana imungi mioi sing sara henba amadi malnutrition thokpa yaure makoida OMSSD gi pitarakiba seng maru ama fawba phangkidri saliba sahi gi February thada se minister yumnam kemsana IDP singi lupa crore kuntram doi DVT gi kutangda thadorok lagane hairakiba laikhrabani loidena nongmoda mioi amagi lupa samada hengalagani haina thajaba piram khrabani adubu hojikchu relief camp singda lairiba singda hanagi senfam aju phangnari maram sing asina Union Home Minister na hiram asida mijeng sangbidana karaf oiraba lengalon soibana sara helaba lanjanar kiba imung singda phampham thokpa haksing phangan biu haina pen gi sorol sida taksilakli Surachanpur gi Komintang Relief Center Sadbhavana Mandapta leiriba lanjanariba imung manga gi mioi sing lenga ki maikadigi phangpham thokpa saktung ningthina phangdre haina nungnangba phongdorkli lanjana duna leiriba imung manga gi maikadigi phongdorkibada makoi lisingani kurumdoi gi megi tanghumdagi tholiba irang asida lanjana duna relief camp asida sange phamlogduna leirakibani adumaina mak lisingani kunmanga gi November gi tang amadagi lanjanariba singi saktung direct benefit transfer DVT system gi kuthangda piba hokrabasu mioi amada nongmoda lupa maripu mari gi senpham piribasi hokiba thamangarom DVT da yaudabana phangdana lakli DVT system sana kibana hena hana piramba seng hawai su phangkidrei lanjani riba singidamak piriba open market sales scheme domestic ki seng su phangkidrei napsa gi makhada piba seng su phangkidaba tha kya farak lei masina maram oiduna irang asigi manungda lanjana duna leiriba imu manga gi mioi sing asi asuki matik awaba mayoknare piba masi mioi bigi fundamental rights amasung dignity matpani maram aduna lengana piba masi yengsin biduna athubada sunaba thabak paikhat piu athubada Manipur lenga ki commissioner kam secretary home da serol masu pisilagani atai relief camp sing da pibagumna mioi amada nongmada lupa sama pibiu OMSSD amadi napsagi makhada seng phangdaba singi matang na su thijin biu leina relief camp sing da leiriba lanjani riba mioi sing da sel tingdana ana langi khudong sa basu phangan biu haina lengak ta taksilakli Thawai khulgi kunja singa ayaba yaudana central force sanglakpa yaroi karigumba khulasida sanglakadaba leirabadi mangjongna ayaba lawgadabani haina thawai khulgi maikadagi khangalakli iramasigi matangna ngasi pawmi singa unaba amada sinau longgi member temrei1 muinauna phongdokibada kamjong district ki manung sanba thawai khulgi miyamna tumba saba khangdana wana khanglingi charakta central force na matang matam sadana khulasida satok sasin tawribasi makhatana tawbiganu khulasida sanglakadaba leirabadi mangjongna ayaba lawgadabani khulasigi akoibada khundariba zalenbung mongkot chepu amade sangkai kuki khul singdagi nongmakang dana ayuk numidangi matamda apaba makhalgi khulai sizina duna nongmai kapsalakpasina kunja sing mahusagum tangdu laitana leibang amdrei Wana leading a Cheragashida Central Force na maram laitana Kulasida Sangtok Sangsin Torapasi Singnaba Fawi Kulasigi Akoibada Ladiba Tongan Tonganba Kuldagi Nomai Kapa Yaro Hana Central Force na Atingba Tamlabasu Kuki Militant Singna Kapningba Matamda Nomai Kapsalapada Central Force na Yengduna Laitopasina Makoida Tazava Laite Maramaduna Mapamasigi Miam Ngak Senabagi Damak Langana State Force ki Battalion Ama Tamnaba Torang Tobi Hana Sumahana Apil Tauki यहाँ पे सीएम को वेलकम करते हैं हम यहाँ पे हमारे तरफ से कोई डिस्टरबेंस नहीं है कोऑपरेट फुल्ली करते हैं पहले से भी करते आए हैं लेकिन आज जो सेंटर फोर्स की तरफ से हमारी विलेज में इस तरह से बिना परमिशन की एंट्री जो किया है वो हमारी तरफ से बिल्कुल भी हम उसको नहीं मानते हैं बिना परमिशन की किसी विलेज में आप ऐसे एंटर नहीं कर सकते हैं हमारे शुनावलों की तरफ से वो बिल्कुल अगेंस्ट में है हम उसके और अगर नेक्स्ट टाइम इस तरह से एंट्री करेगा तो फिर हम वो बिल्कुल अलाउड नहीं करेंगे आज तो सीएम यहाँ से जा रहा है तो इस कारण से हम उसको कोऑपरेट करके इसके लिए वो किया है लेकिन अगली बार से ऐसे नहीं होगा और जब तक परमानेंट सोल्यूशन नहीं निकालेंगे तब तक हम बिल्कुल विड्रॉ नहीं करेंगे और विलेज की तरफ से ये डिमांड है कि यहाँ पे स्टेट सिक्योरिटी फोर्सेस का मतलब कि यहाँ पे एक कोई लगा दिया जाए और यहाँ पे हम जो इकट्ठा कर रहे हैं वो किसी को डिस्टर्ब करने के लिए या कोई दंगे फसाद करने के लिए नहीं है यहाँ पे जो हम सब खड़े हैं वो हम कोऑपरेट करने के लिए पीसफुली हम इस तरह से यहाँ पे इकट्ठा हुआ है कोई किसी को कोई डिस्टर्बेंस नहीं है हम फुल्ली कोऑपरेट कर रहे हैं लेकिन हम ये पूछना चाहते हैं कि हम तब से इस तरह से कोऑपरेट करते आते हुए भी यहाँ पे जो सेंट्रल फोर्स की तरफ से बार बार जो हमारी यहाँ पे इंटरफेयर जो हो रहा है वो हम बिल्कुल भी हमारी तरफ से
बिल्कुल भी वो नहीं है। तो ये है कि अगली बार से इस तरह से आएंगे तो फिर हम वो बिल्कुल अलाउड नहीं करेंगे। इस बार जो एंटर कर लिया है वो बिना परमिशन की, उनको पता है कि यहाँ पे वॉलंटियर्स लोग हैं, फिर भी इसके बावजूद भी बिल्कुल ही रेस्पेक्ट नहीं किया है उनको, बिल्कुल भी परमिशन नहीं लिया है, सीधा एंटर कर लिया है, तो नेक्स्ट टाइम वो अलाउड नहीं होगा। और जो हम सब यहाँ पे इकट्ठा है सब फुल्ली कोऑपरेट है और आप लोग भी हमारी थोड़ा सा कोऑपरेट करिए। सेंसस तौरे ममांगदा लमदम असिदा लैरिबा इलीगल इमिग्रेंट सिंह हाना खंगदोकनबा एनआरसी अपडेट तौबना असुंबा ओइगने हाइना ऑल मणिपुर स्टूडेंट्स यूनियन एमसू के प्रेसिडेंट ब्रूस बेबन फोंदोरले वाफम असि डिटेक्शन डिलीशन अमदे डिपोर्टेशन हाइबा थीमदा पांगथोकपा निफुतरलुक सुबा रियलाइजेशन डे मिकअप थोकपा नुमित के थौरमदा फोंदोकिबने थौरम अदुदा ब्रूस बेबन मखाताना हाई हौजि मणिपुरदा थोलिबा इरांग असि मतौ करमना लोइसिनगदगे हाइरबदे लमदम असिगे सीएसओ सिंह अमदे महिरोइ लोपुनमक अमता ओइना पुनसिनबगी तंगाइ फदब लै ममांगदा फोक्स अमको अमदे कोकोमिना सेंटर लेंगाक वारी सानरुबादुसु मखाताना वारी सानदुना वारिसन अमा पुरकपा मथौ ताई तुंग कोइना सनगदबा तंगदु लैताबा लमदम अमा ओहेनसे हाइरबदे एमसु अमदे लेंगाक कुमजा लिसिंग अमा समापन मरिफुम सुंग लिसिंग अमा समापन मरिपुद्रा मरिदा यानकीबु वाफम सिंग थबकता ओंथोकपा मथौ ताई थौरम अदुदा फोक्स मणिपुर के एक्टिंग प्रेसिडेंट वीएम याइमा एमसू के हाने के प्रेसिडेंट सिंह केट्स गौरश्याम अमसुंग एस सुभाष चंद्र एमसू के हाने के वाइस प्रेसिडेंट केट्स खाबा यूनिवर्सल मॉडर्स ऑर्गेनाइजेशन के प्रेसिडेंट एम सरोजिनी लैमा ख्वारंबन इमा कैथल जॉइंट कोऑर्डिनेटिंग कमिटी फॉर फीस के कन्वेनर एल मेमसु सरुयाखी हाइजनिंग मणिपुर एनआरसी पांथोकपा यावना मथौ तारे दो पांथोक तोरिबे एनआरसी से करम मखलगी अखोइना मेकानिज्म अमा स्पेशली मणिपुर की हमकांदा मिरे पाकसा मिटोप सिंह असे मसी मपुंग फाना खंदोकपा nganggadawne हाइबसु यामना असो वांग वरी मरमदी मणिपुर इनलाइन परमिट चनरे न हाय अदु मया याउदब कई अमा ओइदना ngasisu इनलाइन परमिट असे कानदब फिबम अमदा मणिपुर म्याम लैरी हाय तारे न नकैसिंगना इलौमी सुम कन्नबा अखोइगी हिस्टोरिकल आइडेंटिटी अमा सुम बॉडी पॉलिटी मणिपुर की कन्नबा मसुम तुंग कोइबा शांति लैबा मणिपुर अमा लैबा ngamnabagi 1980 da amasum 94 da emsuga matamdu lenga kayanagi ba koigi Manipur Accord in the form of agreement se amuk hana masi implement in ground in letter and spirit koi implement tagodam All Manipur Students Union M Sunasinduna ngase nipum dorak suba realization day makeup thokpa numit ki thoram pangthokrai Apigani iputarulak suba makeup thokpa numit ki thoram pangthokrai thoram adu da M Sugi President Lukra Malangba Mahirulup asigi hanagi President Singh Yankokpam Priyokumar S Budi T Vegachandra Samufaba Kokomi ki convener YK Diren Nupi Samas ki President Thoksam Ramani amadi Manipur University ki Law Department ki Head of Department Dr. Yumnam Premanandana Singh Bamyoy kya susarugya ki thoram adu da YK Diren phongdoki bada lairiba misam miyamasi amaga nungsina da banate adubu masage apa makra phangna bahonari basing amadi India lengana khulai paiba kya sizina badage ngasi ki phibam asi orakpani masina maram orga irang asi losinma ngamdabani haike handak se minister Yumnam Kemsana Guwahati da satuna Kukizo Council gi mihut singa wari sana ki badu Manipur gi ikai khunaba yonthopaga samane haina sumahana phongdoki thoram adugi miyam gi mifamna lamdam asidagi illegal immigrant sing khandokpaga mari lenana tuan warep nipan su lauki warep sing adu thabak ta onthonaba lengak ta matam thaki karigumba wafam sing adu thabak ta onthok taba tarbadi miyam golena democratic oiba khungjang kya sangsilagani hairi Lengan mapuna tharupa, lengan mapuna sakabumba, lengan mapuna stipend pira thamba, lengan mapuna paisa pira thamba singa to tharu kada, mission miyan to noi kafala kada, mission miyan iyu kai mai khala kada, ai koi se amak ki mai hau ki me hu de me hor kada, ai koi group ka se ni barita, asu ko ye thida ba la kada, adu ba lambi ba tamdu thakre, adu ba lambi ko ba terrorist makuto kulai privacy na na puha ko nungsi sa na le na kya ho ya na tinga ka ha tambo singa nasi ya go me na musu mani ko go me na kai su to na ta sin da na ko ki ba ta free hand card ta do ro ka da nasi su ko ko se wa ya ko ne asi ko ko si na se ya ko di ai ko la me ko kulai privacy se mo si crack out to ba mo si relaxing se na ngai ba ne Paugi maraktan aten babrem tang nominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa
SKTV gi saruk ama oibiu. Franchise ki kuthangda mapangal kalaba connection facility leijare. Local cable operator ama oiduna miyamda news amasung entertainment program sing yauhanbiu. SKTV gi technology amasung magul leiraba service asida adumsi yaubiu. Akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani. Break ke matungda makadaba pausing pizari. Manipur ki irang asida naga singna maitai natragana kuki da tongsin bagi wafam leite misang mikai nai daba naga ge khongpham asibo aswan mani haina laurabadi isa gelam amasung miyam bu ngak senaba sabsaba thabak lokar kane haina United Naga Council UNC na phongdor le UNC na sinduna Manipur da leriba naga singe oiba consultative meeting amangarang Tangkul Baptist Church Imphal TVCI da leiba hall da pangthokrai meeting adu da hojik state asida oiriba phibam amasung naga singe ahalaman singna thambiram banlam gi matang da khanar ki hairi Pangthokiba closed door meeting consultative meeting adu gamari lenana UNC gi President Angel Lorhona phongdokibada naga miyam na state asida santi tangdulaita ba phibam thambaga loinana phurup sing puna hingmena ba haibu wakalonda sena thajaba thamle adu moinamak naga gi misang mikai naidaba khongpham adubu lana wahan tokpiduna asonbani haina laurabadi naga singna masa ngakthokjana ba sabsaba thabak paikhalakani amoromda National Highway 202 lambi paring asige Mahadeva amasung Litan phawgi kilometer ahum marirom sangba saruk asida hojik oiriba security ki phibam masi nungnang ngai ni hairiba lambi asi ukhul amasung Kamjong district ki miyam gi lifeline ni lambi asida miyam bu ningthina sathok chasin hangadabani Manipur lenga na hairiba lambi gi saruk asida ningthina senaba ngamdrabadi miyam na erapan amata leitana sathok chasin yanaba mathau taba thabak sing adumak lokhalakani haiki UNC ki General Secretary Varayo Satchana phongdokibada mate amasung kuki phurup ani gi barakta mungnaba tholiba sida naga singna asan miran naidabagi khongpham da lengdana lei adumoinamak handak oirangdiba phibam asida naga sing interest sauna soonbegi phibam laklei phibam asida naga singna tumina yengduna leithokpa yadabagi tangka adu yauroklei Satchana makha taraduna tongan tongan phurup sing gi marakta consultation meeting kaya pangthoklabasu apabam baikeda lakpa udrei naga sing gi thongjil da kaihobagi thong sing tattana satharkli naga sing da kaihogdana ba kyarak haikre adubu hojik thabak lokhatpagi tangkak adu laklei masima consultative meeting asi pangthokpani haiki Hokiba sahi mangarom asida Manipur gi leiriba singi singmai paktang na kokthokpagi mami sauna tare misem amana fawa satellite image ki khutangda karamba mafamda singmai kokthoknibage karamba mafamda anoba khul tasilapage haiba khangma ngamlabasu lengaknadi aikoi gi mitmangda singi mafam kya paksana kokthoklabasu tumina khangsinadana leirabra haibasi asoba wahang oiri hiramasigi matangda SKTV news ki akhanaba pawda mama Manipur ki Chingi district singi manungda Kangpopi district na haukiba chahi mangarom asida Ching kokthokpagi chang khwaidagi yamle Google satellite image ki matung ina district asigi Chingi mafam kaya da paktakna chingmai kaya kokthokpagi mami uba phangli Haukiba chahi lising ani kunithoida uwa singna marang kaina horamba mafam sing haujikti lekang laga pangkhak oiba mawongda leiri Churchampur, Chandel, Tenopal, amadi Ferjol district mafam kaya dasu haukiba chahi khara asida chingmai kaya lepa leitana kokthoragli Chingi songlaba umang kaya kokthokuna magi khudong sagadaba thabaksing pakhatnarabra haibase achawo wahang oiri maruoina Manipurda haukiba inglisingani kulumdagi medagi irang thokuna mafam kayada tandulata dabasu Chingi manung hunjin mafam kayadadi irang thokngi manung asida Ching kokthokpagi chang yamna hengatli masigi sumathakta Chandel district manung chenba sajik tampakta anoba khul ahum nauna semulabra haibagi chingnaba leiri
umang kokthoktanaba lengakna fana kana laurabasu chingni mafamsingadi nongma kangdana umang kokthokli chingi lamda lengak sasan yaudre haiba mayek sengrakli popi thanaba ching kokthokpa yauna anoba khul tasinaba honarakliba sing asi athubada miyeng changhaudrabadi drug amadi mitop changsilakpagi wathok loishinma ngambagi wangmada lehigadra haibagi nungnangba leiri SKTV news kirima poromjariba Ketrimayum Premchan Imphal Makataba Pausingda Lamlai Police Station Konba Songbung Geta Laiba Ningombam Navakumar na Salaiba Lakshmi Furniture Haina Mingtonba Dukanama Hokiba Nongai Matung Pungkai Chalakpa Matamda Maina Sakra Hairi Todok Topom Nagi Pongba Paugi Matungina Mai Sapagi Laibak Tiba Todok Aduda Sabaloriba Thong Humbudra Thongnau Kun Amadi Furniture Sem Sabada Season Aba Kulaising Kanmangamdana Yaukrai Mai Sapagi Todok Adu Topaga Manipur Fire Service the Paupiki Fire Service ki team Laktre Mandamda Laikai Mio Kiana Mai Sakwa Dubu Kanabonaki Aduminamak Mai Mashana Hen Kibana Mapamadu da Sanction Bada Awabo Oinaki Tungda Fire Service ki team Laktuna Mai Sakwa Dubu Kanba Ngamnaba Angamba Takta Honaki Labak Tibadi Dukanadu the Laiba Polam Kudimak Tumna Mai Sakibana Hanki Mahulang Pokodu Mataukaram Horkibano Haiba Sapsana Kamangamdri Todokodu da Sarana Lupa Lak Nipurongi Mal Sang Oigadaba Polam Singh Maina Sakra Hari Todok Aduge Matanga Lakshmi Furniture Gi Mapu and Navakumarna Lamlai Police Station the report Amasu Tokra Hana Paus in Makatari Ngasi Tamelong District ki Toksem Subdivision gi manung sana National Highway 136 Tamelong Toksem Haplong Mahur Lambi Paring da Leiba Azuram Kulamadi Makru Turel gi Marakta Leiba Mapam Amada Lambi gi Khudong Thiba Thodok Ama Thokputuna Rongmai Naga Youth Organization Manipur Tamelong Longrian Rinyom TL gi official ani Laikidra Hairi ngasi nungtil thoki balambi gi Khudong Thiba Thodok adu da Laikidra Bamyu ani adu Rinyom TL gi Chairman Musin Rayang Panmai amadi Lup asigi Vice Chairman Joy Panmai ni Laibak Thiba Thodok adu Assam dagi halakpagi lambi da makoina thorokliba gypsy adu control ngamhodabadagi lambi dagi lokha amada onthakibani gari adu da tonglaki bamyu ahum amana asopa nanghobani hairi sokloba myu sing adu Tamelong Kunjau dagi Rajanglung TP Dining Amadi Tamelong Bazar dagi RK Ruben Kawi Rinyom TL gi Chairman Musin Rayang Panmai Amadi Vice Chairman Joy Panmaina Laikidaba Amadi be ahumna sopan nangkiba thodok aduda TYCM CHQ Amadi Rongmai Naga Students Organization Manipur anina waba pongdorli Lusingbani na Laikidabada makoina miyam ge damak thabak tawduna thawai thakibani haina ikai khunaba ulakli TYCM CHQ Amadi Ransom gi cherol asida Lusingbani asina Laikidaba haibasi Rongmai miyam ge mangzaba mani menba ngamloridaba ahangba ma adamak lehoragani thodok aduda sopan nang horiba singsu yangna phagalakpo oirasuna haina mapugi maphamda thawnirakli Laikidraba singi imung manungna thengnariba awabadasu TYCM CHQ amadi Ransom na sarugyari hairi Khudong thiba tholiba mpham lambi asigi semliba construction company na thawoidana thabak suba lepram phamni hairi Imphal Turel, Nambul Turel, Masung Barak Turel da Inland Water Transport Infrastructure Sengwan Bagi Detailed Project Report Sem Sabagi Matang Nangasi Manipur Lenga ki Additional Secretary Transport Namayai Tangwa Lorga Mipam Pang Thokrai Mipam Mundu da Inland Waterways Authority of India Masung MS Techni Millennials Private Limited ki Mihut Singh Sarugya ki Bagloina Lenga ki Tuan ba Line Department Sing Oriba PWD Water Resources Commerce Amasung Industry Tourism Amadi Settlement Amasung Land Records ki Official ki Asu Sarugya ki Techno-Economic Feasibility Study and DPR Preparation for River Barak and its tributaries River Imphal and River Nambul in Manipur Haina Mingthonba Mipamaduda Imphal Turel Nambul Turel Masung Barak Turel da Inland Water Transport ki Infrastructure Sengwan Bagi Detailed Project Report Sem Sabagi Matang Kumna Khananena ki hairi DPR si tha taruke manungda Sem Saba loina bagi panam thamli project ase India Lenga ke Ministry of Ports, Shipping amasung Waterways ki Center Makhada paket ke dabane hairi Mipamadu da Manipur Lenga ke Additional Secretary na Juri Turel asi ahenba transportation ge mathau tawnaba ge damak sengwa chagat pagi maru oi bawapam sing thamke thorang asi India Lenga ke Act is policy ga sunaga da bamong da paket pane haina mahana phongdo ki hairi Universal Studies Center na Matamgi Manipur Khutpai Lairik haina mingthonba lairik amang asi Wangkhaimiyum Lairakta Leiba Wangkhaimiyum Homendro Singh gi Sangai da Phongkrai Lairik Phongba Thoramgi Manungsana Sangnairaba Panjiani T Mahendra amasung TH Gauramani da Manapi dun ikai khunabasu utki Lairika simaruina Maitei khunai da kana ba wafung kaya yaurba amani hairi ngasi thoramadu da Ji Damarupati Sharma Elangbam Dolendro Singh
Makon Mani Mongsaba Tarun Kumar Sharma Madi Dr. Marangthem Surjitsu Maroi Bamitolen Singoina Saru Yaki. World Heritage Day Gamari Lenin ngasi Assam Rifles na sinduna Thawal District ke Khongjom da leba Khongjom War Memorial da Mairoi Singoiba Educational Tour ama satkrai Stopland Public School Khongjom gi Mairoi Samaga Lenina Assam Rifles ke personal taramanga na tour adu da sarugya ke Anglo Manipur War 1891 amasung maduda Thauna Paraba Athawba singna kathokibagi wari singbul sing haurakliba naha singda khanganaba panamda Educational Tour asi pangthokpani hairi Sanabagi Pauda, Kiamga Youth Pioneer Club ke YPC na sinduna mamang thagi tang kunma pandagi Kiamga Haibong Makong ground sa Tarliba, Taramari Raksuba Kagemba under 15 Boys Football Trophy Lisingani Kuntaruki ngasi sanake ba tuan ba match singda KFA Lifeong Kuno Amadi CHSS Mayang Imphal Mai Pakrai Team Tara Nipan Group Mari da Saru Yaduna sa Tariba Football Tournament asigi ngasi anma ground gi sanake ba league match ta KFA Lifeong Kuno na MNFA Kiamga bu Panjal Anisino da Maiti Piki Aniso ground gi sanake ba league match tana CHSS Mayang Imphal na SBFC Sajing bu Panjal Taret amada Maiti Piki haing nungtil pung ani tabada SBFC Sajing amadi Sufa Sagol ban anina hanba ground da aduga nungtil pung ahunga minit 15 tabada na Kago Khongman amadi KFA Lifeong Kuno anina Aniso ground da sanagani Hojung munga status da oi ki bayang sagi pau pizari ICAR Regional Center Lampel Patagi phangba report ki matung inga status da khwaidagi sabagi sang Celsius degree kontra oi ki aduga khwaidagi ingmagi sang na Celsius degree 13.5 ni nungsite yaw ising manel gi sang na yuta sada Manipur ni thoyam sung thil dana sada yankhai mari oi ki loishalapda moribu pausham kana phangmi Tangkhul amasung kuki purup anigi marakta lairiba thajanadaba sing kokhanaba se Minister Yunam Khemsana ngasi Ukhrul District ta satuna purup anigi miyoi singa unakrai purup kudimakta afaba amasung phattaba maike ani leigani yanadaba sing wari sanaraga loisingadabane haina se Minister Yunam Khemsana phongdokrai Rong Laubi Tautok Kamari Lena JC Amadi Lenga Kangasi Anirak Suboy no Wari Sanakrai Yana Bakara Purakrabasu victim family singi Maikai Digi Nongmanini gi Matam Pibiu Harpadagi Sapsana Laikai Tabadingam Dehari Yam Nangarang Numidanga Sanction Kiba Kongjanga Paulong no Mathau Pangthok Kiba Pawida Security Force na Khut Tharkabu Amzuma di EGM na akan mamawang da yani na Bapongdorli Minister amadi Home Minister pham thadokadabani haina lauribasi lenga kasina kuki khulai paibasungbu naw sahon bamadi strong laubigi thokdokta sunaba thabak lokhatabagni haina kokomina hairi amasung state asida saktong gas amadi petroleum production marang kaina leiri mi paibadagi henjina leisinbagi hainabi thadokpio haina CFNPD gi director ke bonona appeal torokli Hojik Pawgi na di SKTV News sa sandok sa Manipuri Paulo Jare Manipur miyang gi punsida khwaidagi maroi ba status ge laibak asige amadi malem gi ba ipaw sing damak SKTV News bu midyang tadun lebiu paw yengbiru sungbam kana kurumjari